ꯑꯍꯥꯟꯕ ꯃꯛꯇꯗ ꯏꯔꯝꯗꯝ ꯁꯅꯥꯂꯩꯕꯥꯛ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯕ ꯃꯤꯇꯩ ꯂꯣꯟꯕꯨ ꯅꯨꯡꯁꯤꯖꯕ ꯈꯨꯗꯤꯡꯃꯛ ꯉꯥꯡꯈꯝ ꯄꯔꯃꯦꯁꯣꯔꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯉꯁꯤ ꯅꯩꯅꯒꯗꯕ ꯑꯁꯤ ꯀ꯭ꯂꯥꯁ 6ꯇ ꯇꯝꯅꯔꯤꯕ Manipuri Lairik lasu maigi thak taruk haiba Mitelodgi Lairik Manipuri gi Lairik adugi matau karam tawduna pagdagi haibam matangda Laatam singdo mathang nenarakani ahamda mamangda su nenagre ahanbada Laatam 1 gi sairengi saruk oiba Khongjom Numit habigi matang aduda karamna pagdagi haiba matang aduda mathang hajirake part Mari, part 4 ni, part 4 haibadi ahanba Laatam gi adi sairengi saruk Khongjom Numit haibadugi mathang patharakpagi lamai aduni aduga sida leiriba page 1 haibarsina textbook Manipuri Lairik laisu maigi thak taruk asigi textbook ki page ni sida ijaribasina adi sida mathang uchakadoriba page asigi masing ni ahanba Laatam Khongjom Numit ngasi Khongjom Numit ni mitai maithiba numit ni mitai lingjel ikhengdi wa chenjakhibani British Sakti ipa ut ningtam munba lakhido puyagi chejanda mayek lana ikhido mitai phuruk apikha lingjen phana phabado Part 5 Continue Khongjom Numit Page 1 Textbook Khongjom Parba Asaiba Sakchai Khongjom Lan Mitei Lingje Ubada British Nongsa Athoba Mathangi Textbook ki page number 2 Ngakladuna Palan ki Mitei Ningthau Ningtamba Males Magi Mafamda Karabasu Loipoto Jagat Mangda Utnamki Mitei Lanai Panbado To be continued Abdi Makasa Tharkadava Sairingi Makasa Tharkani Matanga Upload of Matamda Yingbirabo Kuimapu Mankam Prameshorna Ikai Kumnava Uchari Awada Palervaso Harbirau Channel aski KANGLEIPAK Student Teachers IMPHAL haina kaujai hanba yengbo orgadi channel se like subscribe tobiramu mathang upload toba matamda ai khoi puna naminasi